ꯑꯗꯣ ꯕꯜꯕ ꯑꯃꯠꯇ ꯊꯥꯟꯗꯕꯅ ꯄꯨꯝꯃꯝ ꯃꯝꯃꯤ ꯈꯔ ꯈꯖꯤꯛ ꯉꯥꯜꯂꯤꯕ ꯍꯥꯏꯕꯕꯨ ꯋꯥꯜꯗꯨꯗ ꯊꯦꯠꯂꯤꯕ ꯄꯥꯛꯂꯕ ꯇꯤꯚꯤꯗꯨꯗꯒꯤ ꯀꯥꯞꯊꯣꯔꯛꯄ ꯃꯉꯥꯜꯗꯣ ꯑꯗꯨ ꯈꯛꯇꯅꯤ ꯃꯈꯨꯠꯇ ꯑꯁꯥꯛꯄ ꯆꯨꯔꯨꯞ ꯑꯃ ꯄꯥꯏꯗꯨꯅ ꯇꯤꯚꯤꯗꯨꯒꯤ ꯃꯃꯥꯡꯗ ꯆꯤꯌꯔ ꯑꯃꯗ ꯐꯝꯂꯒ ꯂꯩꯔꯤꯕ ꯅꯨꯄꯥꯗꯣ ꯄꯥꯏꯔꯤꯕ ꯆꯨꯔꯨꯞꯇꯨ ꯐꯠ ꯆꯤꯡꯂꯒ ꯃꯩꯈꯨꯗꯨ ꯇꯤꯚꯤꯗꯨꯗ ꯀꯥꯝꯁꯤꯜꯂꯒ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯔꯤꯃꯣꯠ ꯑꯗꯨꯅ ꯃꯦꯠꯇꯨꯅ ꯐꯣꯇꯣ ꯑꯃ ꯐꯟ ꯆꯣꯡꯊꯣꯛꯑ ꯂꯩ ꯅꯪ ꯍꯧꯖꯤꯛꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ ꯅꯠꯇ꯭ꯔꯥ ꯑꯩꯕꯨ ꯀꯩꯁꯨꯝ ꯁꯪꯗ ꯅꯝꯁꯤꯜꯂꯝꯃꯒ ꯅꯪ ꯅꯨꯡꯉꯥꯏꯔꯤ ꯅꯠꯇ꯭ꯔꯣ ꯑꯃꯨꯛꯁꯨ ꯆꯨꯔꯨꯞꯇꯣ ꯐꯠ ꯆꯤꯡꯂꯒ ꯂꯦꯝꯍꯧꯕ ꯃꯇꯦꯛꯇꯣ ꯃꯈꯥꯗ ꯊꯥꯗꯔꯒ ꯃꯈꯣꯡꯗꯨꯅ ꯁ꯭ꯔꯨ ꯅꯩꯗꯨꯅ ꯆꯥꯛꯂꯤꯕ ꯃꯩꯗꯨ ꯃꯨꯊꯠꯂꯤ ꯃꯥꯅ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯅꯨꯄꯥ ꯑꯃ ꯆꯪꯉꯛꯇꯨꯅ ꯕꯣꯁ ꯌꯨꯝꯗꯨꯒꯤ ꯐꯦꯃꯤꯂꯤ ꯐꯣꯇꯣ ꯂꯣꯏ ꯄꯨꯔꯛꯑꯦ ꯑꯃꯃ ꯃꯔꯛꯇ ꯑꯗꯨꯝ ꯂꯩꯔꯛꯄꯅ ꯍꯩꯅꯔꯕ꯭ꯔꯥ ꯅꯨꯄꯥꯗꯨꯁꯨ ꯐꯠ ꯆꯪꯉꯛꯇꯨꯅ ꯃꯥꯅ ꯄꯨꯔꯛꯂꯤꯕ ꯄꯦꯟ ꯗ꯭ꯔꯥꯏꯚ ꯑꯗꯣ ꯇꯤꯚꯤꯗꯨꯗ ꯐꯠ ꯊꯤꯟꯖꯤꯜꯂꯒ ꯔꯤꯃꯣꯠ ꯑꯗꯨꯅ ꯅꯝꯗꯨꯅ ꯐꯣꯇꯣ ꯃꯔꯤ ꯐꯠ ꯆꯣꯡꯊꯣꯛꯍꯜꯂꯛꯏ ꯅꯨꯄꯥꯁꯤꯅ ꯗꯤꯄꯛ ꯀꯧꯏ ꯂꯟꯆꯦꯟꯕꯒꯤ ꯑꯄꯣꯛꯄꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯊꯪꯅꯔꯤꯁꯤꯅ ꯃꯃꯥꯅꯤ ꯋꯥꯗꯣ ꯍꯥꯏꯔꯒ ꯑꯃꯨꯛ ꯅꯝꯗꯨꯅ ꯃꯈꯥꯒꯤ ꯅꯨꯄꯤ ꯑꯅꯤꯗꯣ ꯐꯣꯇꯣꯗꯣ ꯑꯃꯨꯛ ꯃꯌꯦꯛ ꯁꯦꯡꯍꯜꯂꯤ ꯅꯨꯄꯤ ꯑꯃ ꯃꯃꯥꯡ ꯊꯪꯕꯤꯁꯤꯅ ꯁꯌꯥ ꯀꯧꯕꯅꯤ ꯂꯟꯆꯦꯟꯕꯒꯤ ꯃꯆꯜ ꯅꯨꯄꯤꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯅꯥꯀꯟꯒꯤꯁꯤꯅ ꯂꯤꯡꯖꯦꯜ ꯀꯧꯏ ꯂꯟꯆꯦꯟꯕꯒꯤ ꯋꯥꯏꯐꯅꯤ ꯆꯤꯌꯔꯗ ꯐꯝꯂꯒ ꯉꯁꯥꯏꯗꯒꯤ ꯆꯣꯡꯊꯣꯔꯛꯂꯤꯕ ꯐꯣꯇꯣꯁꯤꯡꯗꯣ ꯌꯦꯡꯂꯝꯕ ꯅꯨꯄꯥꯗꯣ ꯃꯥꯒꯤ ꯅꯥꯀꯟꯗ ꯂꯦꯞꯂꯤꯕ ꯅꯨꯄꯥꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯐꯣꯟ ꯅꯝꯕꯔ ꯐꯪꯅꯕ ꯍꯣꯠꯅꯔꯣ ꯍꯥꯏꯕꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯔꯦ ꯐꯪꯖꯔꯛꯑꯦ ꯕꯣꯁ ꯋꯥꯗꯣ ꯍꯥꯏꯔꯒ ꯈꯣꯡꯒ꯭ꯔꯥꯎ ꯄꯣꯀꯦꯠ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯆꯦ ꯃꯆꯦꯠꯇꯣ ꯐꯝꯂꯤꯕ ꯅꯨꯄꯥꯗꯨꯗ ꯄꯤꯔꯛꯂꯤꯕ ꯆꯦꯗꯨ ꯂꯧꯗꯨꯅ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯌꯦꯡꯂꯕ ꯃꯇꯨꯡ ꯑꯩꯒꯤ ꯐꯣꯟ ꯄꯨꯔꯛꯑꯣ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯅꯨꯄꯥꯗꯣ ꯊꯨꯅ ꯆꯠꯈꯤꯗꯨꯅ ꯐꯣꯟꯗꯨ ꯄꯨꯔꯛꯂꯒ ꯐꯝꯂꯤꯕ ꯅꯨꯄꯥꯗꯨꯗ ꯄꯤꯔꯛꯏ ꯀꯨꯏꯗꯦ ꯐꯣꯟꯗꯨ ꯄꯤꯔꯛꯄꯒ ꯅꯝꯕꯔꯗꯨ ꯐꯠ ꯅꯝꯂꯒ ꯀꯣꯜ ꯇꯧꯁꯤꯜꯂꯤ ꯔꯤꯡꯗꯨ ꯐꯅ ꯀꯨꯏꯅ ꯆꯠꯂꯕ ꯃꯇꯨꯡ ꯄꯥꯏꯔꯛꯏ ꯍꯜꯂꯣ ꯑꯁꯣꯝꯗꯒꯤ ꯍꯦꯜꯂꯣ ꯍꯥꯏꯔꯛꯂꯤꯕ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯅꯨꯄꯥꯗꯣ ꯈꯨꯗꯨꯝ ꯆꯤꯛꯅ ꯇꯥꯁꯤꯜꯂꯤ ꯃꯥꯅ ꯀꯔꯤꯃꯇ ꯍꯥꯏꯔꯛꯇꯕꯤ ꯇꯨꯃꯤꯟ ꯂꯩꯕꯗꯨꯗ ꯀꯩꯅꯣ ꯐꯣꯟ ꯇꯧꯔꯛꯑꯒ ꯀꯔꯤꯝꯇ ꯍꯥꯏꯔꯛꯇ꯭ꯔꯤꯁꯦ ꯃꯤꯁꯇꯔ ꯂꯟꯆꯦꯟꯕ ꯀꯝꯗꯧꯔꯤ ꯅꯨꯡꯉꯥꯏꯔꯤꯀꯣ ꯑꯁꯣꯝꯗ ꯂꯟꯆꯦꯟꯕꯁꯨ ꯐꯣꯟꯗꯨ ꯃꯅꯥꯀꯣꯡꯗꯩ ꯂꯧꯊꯣꯛꯂꯒ ꯅꯝꯕꯔꯗꯨ ꯃꯥꯅ ꯈꯪꯕꯔꯥ ꯍꯥꯏꯅ ꯃꯃꯤꯠ ꯑꯅꯤꯗꯣ ꯁꯨꯞꯆꯤꯜꯂꯒ ꯌꯦꯡꯂꯤ ꯑꯃꯨꯛꯐꯥꯎ ꯎꯗ꯭ꯔꯤꯕ ꯅꯝꯕꯔ ꯑꯣꯏꯔꯝꯕꯗꯨꯗ ꯀꯅꯥ ꯑꯩꯒꯤ ꯈꯣꯟꯖꯦꯜꯁꯦ ꯅꯤꯡꯁꯤꯡꯕ ꯉꯝꯗꯦ ꯅꯠꯇ꯭ꯔꯥ ꯑꯩ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯗꯦ ꯑꯁꯦꯡꯕꯗꯣ ꯍꯥꯏꯒꯦ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯩ ꯐꯣꯟꯁꯦ ꯀꯛꯑꯣ ꯍꯥꯏꯕ꯭ꯔꯥ ꯅꯪꯅ ꯈꯥꯏꯔ ꯂꯩꯕ ꯌꯥꯕ ꯃꯤ ꯅꯠꯇꯦ ꯑꯩ ꯉꯥꯏꯈꯣ ꯁꯥꯎꯈꯤꯅꯨ ꯇꯞꯊꯈꯣ ꯑꯩ ꯅꯪꯒ ꯁꯥꯟꯅꯒꯗꯕ ꯋꯥꯔꯤ ꯌꯥꯝ ꯂꯩ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯁꯦ ꯍꯥꯏꯔꯗꯤ ꯅꯪ ꯍꯥꯟꯅ ꯏꯟꯇ꯭ꯔꯣ ꯇꯧꯔꯣ ꯑꯩ ꯃꯁꯛ ꯈꯪꯗꯕ ꯃꯤꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯗꯦ ꯂꯟꯆꯦꯟꯕꯒꯤ ꯈꯨꯋꯥ ꯈꯨꯉꯥꯡꯗꯨꯗ ꯅꯨꯄꯥꯗꯣ ꯃꯆꯤꯟ ꯆꯤꯡꯂꯞ ꯅꯣꯛꯇꯨꯅ ꯑꯩ ꯁꯛ ꯇꯥꯛꯅꯕꯒꯤꯗꯃꯛꯇ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 3 ꯆꯞ ꯆꯥꯅ ꯅꯪꯒꯤ ꯍꯣꯇꯦꯜ ꯃꯃꯥꯡꯗ ꯑꯩꯒꯤ ꯒꯥꯔꯤ ꯈꯥꯝꯒꯅꯤ ꯑꯩꯕꯨ ꯉꯥꯏꯔꯝꯃꯨ ꯂꯟꯆꯦꯟꯕ ꯋꯥꯗꯣ ꯍꯥꯏꯔꯝꯂꯒ ꯀꯣꯜ ꯐꯠ ꯀꯛꯈ꯭ꯔꯦ ꯂꯟꯆꯦꯟꯕꯁꯨ ꯀꯛꯈꯤꯕ ꯐꯣꯟꯗꯨꯗ ꯌꯦꯡꯂꯒ ꯁꯥꯎꯅꯤꯡꯅ ꯐꯣꯟꯗꯨ ꯁꯣꯐꯥꯗꯨꯗ ꯂꯥꯛꯇꯅ ꯂꯪꯁꯤꯟꯈ꯭ꯔꯦ ꯁꯍꯨꯝ ꯑꯃꯒ ꯂꯣꯏꯅꯅ ꯁꯣꯐꯥꯗ ꯐꯝꯊꯩ ꯊꯕꯛ ꯆꯠꯀꯦꯅꯦꯅ ꯍꯔꯥꯎ ꯂꯣꯏꯁꯤꯜꯂꯝꯕ ꯃꯥꯒꯤ ꯅꯨꯄꯥꯅ ꯏꯁꯧ ꯂꯥꯡꯕ ꯃꯇꯧꯗ ꯃꯗꯨ ꯎꯕꯗ ꯂꯤꯡꯖꯦꯜ ꯆꯪꯁꯤꯜꯂꯛꯇꯨꯅ ꯗꯥꯆꯥ ꯀꯩꯗꯧꯔꯦ ꯀꯥ ꯍꯦꯟꯅ ꯁꯥꯎꯈꯤꯕꯅ ꯂꯟꯆꯦꯟꯕ ꯂꯤꯡꯖꯦꯜꯅ ꯍꯪꯂꯤꯗꯣ ꯀꯩꯁꯨ ꯈꯨꯝꯗ ꯑꯗꯨꯃꯛ ꯐꯝꯂꯤ ꯂꯤꯡꯖꯦꯜ ꯂꯟꯆꯦꯟꯕꯒꯤ ꯅꯥꯀꯟꯗ ꯐꯝꯊꯔꯛꯇꯨꯅ ꯅꯨꯄꯥꯗꯨꯒꯤ ꯂꯦꯡꯖꯨꯝꯗ ꯇꯛꯅ ꯄꯥꯏꯗꯨꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕ ꯗꯥꯆꯧ ꯍꯟꯗꯛꯃꯨꯛꯇꯤ ꯂꯟꯆꯦꯟꯕ ꯁꯣꯔꯗꯣ ꯑꯃꯨꯛꯇꯪ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯀꯩꯁꯨ ꯇꯧꯗꯦ ꯀꯅꯥꯅꯣ ꯈꯪꯗꯕ ꯑꯃꯅ ꯐꯣꯟ ꯇꯧꯔꯛꯑꯒ ꯈꯥꯏꯔꯛꯄꯒꯤ ꯁꯥꯎꯅꯤꯡꯕꯅꯤ ꯏꯁ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯑꯩꯗꯤ ꯀꯩ ꯇꯧꯔꯕꯣꯏ ꯅꯤꯡꯉꯨꯔꯦ ꯂꯟꯆꯦꯟꯕ ꯃꯥꯒꯤ ꯅꯥꯀꯟꯗ ꯐꯝꯂꯤꯕ ꯂꯤꯡꯖꯦꯜꯒꯤ ꯃꯈꯨꯠꯇ ꯂꯧꯗꯨꯅ ꯄꯥꯏꯁꯤꯜꯂꯒ ꯌꯨꯝꯗ ꯂꯦꯡꯗꯅ ꯂꯩꯔꯝꯃꯨꯀꯣ ꯑꯏꯪꯕꯗ ꯃꯄꯥꯟ ꯇꯣꯏꯅ ꯊꯣꯛꯀꯅꯨ ꯐꯦꯕꯔꯗꯣ ꯑꯃꯨꯛ ꯍꯧꯔꯛꯀꯅꯤ ꯍꯣꯏꯕ ꯀꯥ ꯃꯅꯨꯡꯁꯤꯗ ꯑꯗꯨꯝ ꯂꯩꯔꯒꯦ ꯃꯄꯥꯟꯗ ꯑꯝꯇ ꯊꯣꯛꯂꯔꯣꯏꯕ ꯆꯠꯂꯣ ꯗꯥꯁꯧꯒꯤ ꯀꯣꯠꯇꯣ ꯑꯝꯇ ꯂꯧꯊꯣꯔꯛꯑꯣ ꯑꯩ ꯊꯕꯛ ꯆꯠꯈ꯭ꯔꯒꯦ ꯂꯤꯡꯖꯦꯜ ꯐꯝꯂꯝꯕꯗꯩ ꯍꯧꯒꯠꯇꯨꯅ ꯋꯥꯔꯗ꯭ꯔꯣꯞ ꯂꯩꯔꯤꯕ ꯑꯗꯣꯝ ꯆꯠꯈ꯭ꯔꯦ ꯂꯤꯡꯖꯦꯜꯅ ꯆꯠꯈꯤꯕꯗꯣ ꯃꯈꯨꯠ ꯑꯅꯤꯃꯛ ꯄꯨꯟꯁꯤꯟꯅꯔꯒ ꯐ꯭ꯂꯣꯔꯗ ꯅꯣꯟꯊꯔꯞ ꯇꯧꯅ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯛꯏ ꯀꯅꯥꯕꯨ ꯑꯣꯏꯔꯤꯒꯕ ꯁꯥꯟꯅꯕꯗꯤ ꯃꯥꯟꯗꯦ ꯃꯥꯏ ꯃꯑꯣꯡ ꯃꯇꯧꯗꯣ ꯌꯦꯡꯕ ꯍꯥꯏꯗꯨꯅꯤ
Asomda nupado phone tu kaklaga magi nakanda leiriba nupaduda phone tu pi. Aikhoigi leiriba misingda khangalo. Hore nungthingi pung 3 chap sana leima hotel gi mamangda gari khanggadabani. Second am phauchena bayare. Funny boss ai loina sinjagi soidanaba. Nupadu ek chatkibaga TV screen da tariba lanchen bagi photo da munna yenglaga asitana noki. Ha, namit ama khaktang nangi nakta sangsafam lawduna leiriba aibo nangna police ki makutta sinaraga chahi kaya mi amata uhandana checkpan marina question mama famduda aibu namsilaga thambagi laman nangi thawaido aina lakani yengba tabani kayam koina nangi punsibo ngakthokpa ngamge haibado. Masamana ipa phage staircase leiribadudagi kumakiba macha nupada yenglaga thambalna kaino tumba hogata ngairibro sursu mamai nakan phamtharaktuna ngara thengmu phawa larik paabada thengna tumba adugini wado hairaga chakhum leiba domdo onsilaga thoibe dadagi chamta purauba sak thongliba machal aduso mabungna hairido taraduna machinda murmum soli sauna mi chak thongi sida pakhon poksida sineba mala aga kok hairaga thakpa yabase gas maido khara khazi leitharamlaga mabungi chado haiduna puraklaga pirei yahongan khraba amana ngasi thengi se kaigino sur machanna piriba cha kapto lawduna noina yaho dom thengbaduda nungaigadra na tummani yade nungai di sa se namnami thambalna ho kadai dei nungai nege numinna namlaga tumlaga bo ado ibungo imadi nangonda wa matum hainingba kaiwano ima Bema merido nahan chenkre haine. Chenkre. Min haina bada nang baba ki sona saudun in thokre haine ne. Sir chadu thakna haife noklaga. Moina haibe inde na sauri oiramgani da. Sauza sanuda. Matam khra leiraga maini fazakini. Aduda ibungo. Mama na hainingi bawada khangba sur makhunna paiba kapta table da thamlaga. Miyam khangnu waroi pot puraga thambasu natamnina ai karimta khandeda hana so haibaduni ai maga marup amadagi henma marimta leitena chatkivana su faida magi matam kuina khangnajarak panupani sida aina mu maga luhongadi mohinina ibu soidana warokhrani hoida sasakrasanu isagi bukari watkani hauzi inkhalakli banupi phasabi mayam leididana ngasai dagi mabunga mamagana sanari bawarida Taramba thoibi handaki mamagi wada hato hairei adoidi ima akhoi mani bim leiba akhoi da se pami khangna lase taning de nangi na manabi logdo sorokne ayum pan su toksarage is nangna kyam phazaradana phurjai kaino ide yam phazare da ko phazabadunani chemeri na nang pam da bai atopan pa da chen kibado wadu hairamlaga fet haidotuna chatkre Sur chatkiba machal da hinglaga noklang lehawi thamal su noktuna aibu masigi angangse karam ngangna doino khangde hotel hek yaurakpaga lanchenba thengnaba mi khudingda pung 3 da mabu unaba mi lakladi thazal o haina hairamlaga magi kevin da karai punsiba su magi tongadaba thabak khuding loishinamlaga lanchenbagi room da changai chair nga tharaga mamit ushila leibada obada Masu changsilaktana magi mayoknaba thariba chakriduda phamtharai kaidorage ngasa nungai damro kaisu tawde nang thabak loirabo loire ado ngai kone nang staff khudingi pung 3 da nang unaba mi la adi ai apan pidana nangi room da thazil ona hairami hai kanano khangde isu kaino haidubo horen unara khangani hosi phawbadi ma kanano I khangde last ko dima lak pe oiramni Ama boyre ma arrive mi dinate ai khangi yengba tabani mana kandana kayam kallen haido haina khibagi matung ina nungthilgi pung 3 sapsanana hotel dagi mamang maktana gari 3 yangna thauzilaktuna sahum amaga loinana zap khami mamang ithang na khamni ba gari dudagi amuk pangakta setpa nupa mahana kumlaktuna mayai da khamni ba gari dudagi maningi thongdo hangga Thongduna hangkibada nupa ama phat komaktuna makut ani ma khongrau pocket humzilaga mathakti khalei
ꯂꯩꯃ ꯍꯣꯇꯦꯜ ꯍꯥꯏꯅ ꯆꯥꯎꯅ ꯊꯥꯔꯤꯕꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯂꯝꯂꯒ ꯍꯣꯇꯦꯜꯗꯨꯒꯤ ꯃꯅꯨꯡ ꯆꯪꯉꯛꯏ ꯔꯤꯁꯦꯞꯁꯟ ꯂꯩꯔꯤꯕ ꯅꯨꯄꯤꯗꯨꯗ ꯍꯪꯗꯨꯅ ꯂꯟꯆꯦꯟꯕꯒꯤ ꯀꯦꯕꯤꯟꯗ ꯀꯥꯔꯛꯏ ꯊꯣꯡ ꯃꯌꯥꯗ ꯂꯦꯞꯄꯤ ꯃꯅꯤꯡꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯊꯨꯅ ꯂꯥꯛꯇꯨꯅ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯏ ꯅꯣꯏ ꯃꯄꯥ ꯂꯩꯔꯝꯃꯣ ꯃꯅꯨꯡ ꯀꯅꯥꯝ ꯆꯪꯉꯛꯄ ꯌꯥꯔꯣꯏ ꯐꯥꯏꯜ ꯑꯃ ꯌꯦꯡꯂꯝꯕ ꯂꯟꯆꯦꯟꯕꯁꯨ ꯊꯣꯡ ꯍꯥꯡꯕꯒꯤ ꯃꯈꯣꯜꯗꯨꯗ ꯃꯃꯥꯏꯗꯨ ꯐꯠ ꯅꯣꯟꯈꯠꯇꯨꯅ ꯌꯦꯡꯂꯛꯏ ꯂꯦꯞꯂꯝꯂꯤꯕ ꯅꯨꯄꯥꯗꯨ ꯎꯕꯗ ꯇꯦꯕꯜ ꯃꯊꯛꯇ ꯄꯤꯛꯇꯛꯅ ꯂꯩꯔꯤꯕ ꯒꯥꯔꯤꯗꯨꯗ ꯐꯠ ꯌꯦꯡꯉꯤ ꯄꯨꯡ 3:05 ꯆꯠꯇꯨꯅ ꯂꯩꯔꯝꯕ ꯎꯕꯗ ꯍꯥꯏꯐꯦꯠ ꯅꯣꯛꯂꯒ ꯌꯥꯅꯤ ꯆꯪꯕꯤꯔꯛꯑꯣ ꯅꯨꯄꯥꯗꯨꯁꯨ ꯊꯨꯅ ꯆꯪꯉꯛꯇꯨꯅ ꯂꯟꯆꯦꯟꯕꯒꯤ ꯃꯥꯡꯗ ꯊꯥꯔꯤꯕ ꯆꯧꯀ꯭ꯔꯤꯗꯨꯗ ꯐꯝꯊꯩ ꯑꯩ ꯂꯥꯛꯄ ꯉꯥꯏꯕꯤꯔꯝꯕꯒꯤꯗꯃꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯎꯅꯁꯦ ꯍꯥꯏꯅ ꯊꯥꯅꯈ꯭ꯔꯒ ꯑꯩꯅ ꯂꯩꯔꯝꯗ꯭ꯔꯗꯤ ꯑꯩ ꯀꯤꯔꯦ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯅ ꯅꯪꯅ ꯈꯜꯂꯣꯏꯗ꯭ꯔꯣ ꯂꯟꯆꯦꯟꯕꯒꯤ ꯋꯥꯗ ꯅꯨꯄꯥꯗ ꯍꯥꯏꯐꯦꯠ ꯅꯣꯛꯂꯤ ꯂꯟꯆꯦꯟꯕ ꯆꯤꯌꯔꯗꯨꯗ ꯉꯥꯊꯔꯒ ꯑꯩꯒꯤ ꯃꯐꯝꯗ ꯂꯥꯛꯄ ꯒꯦꯁ ꯑꯃꯅꯤ ꯑꯩ ꯀꯣꯐꯤ ꯀꯧꯖꯒꯦ ꯌꯥꯔꯦ ꯑꯩ ꯀꯨꯏꯅ ꯂꯩꯕ ꯌꯥꯕ ꯅꯠꯇꯦ ꯑꯩꯒꯤ ꯁꯛ ꯇꯥꯛꯑꯝꯃꯒ ꯊꯨꯅ ꯍꯟꯈꯤꯗꯣꯏꯅꯤ ꯋꯥꯗꯨ ꯃꯈꯥ ꯇꯥꯔꯛꯑꯣ ꯍꯥꯏꯕꯒꯨꯝ ꯂꯟꯆꯦꯟꯕ ꯅꯨꯄꯥꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯅꯨꯄꯥꯗꯨꯁꯨ ꯃꯆꯤꯟ ꯍꯥꯏꯐꯦꯠ ꯆꯤꯡꯈꯠꯂꯒ ꯅꯣꯛꯏ ꯑꯩꯒꯤ ꯃꯤꯡ ꯔꯤꯛꯁꯟ ꯅꯤꯡꯁꯤꯡꯉꯤꯀꯣ ꯅꯪꯒꯨꯝꯅ ꯅꯣꯡꯃꯗ ꯃꯤꯡ ꯑꯃꯨꯛꯇꯪ ꯇꯥꯕ ꯃꯌꯥꯝ ꯊꯦꯡꯅꯔꯛꯑꯕ ꯂꯟꯆꯦꯟꯕꯅꯤ ꯃꯤꯡꯇꯪꯅ ꯅꯪꯕꯨ ꯑꯩꯅ ꯂꯥꯛꯁꯤꯟꯕ ꯉꯝꯂꯣꯏ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯌꯨ ꯅꯨꯄꯥꯗꯨ ꯍꯟꯗꯛꯃꯨꯛꯁꯨ ꯅꯣꯛꯇꯨꯅ ꯐꯝꯂꯝꯕꯗꯩ ꯍꯧꯒꯠꯂꯛꯏ ꯀꯥ ꯍꯦꯟꯅ ꯑꯩꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯅꯪꯉꯣꯟꯗ ꯇꯥꯛꯄꯒꯤ ꯃꯇꯝ ꯂꯩꯇꯦ ꯑꯃꯨꯛꯀ ꯍꯥꯏꯒꯦ ꯑꯩꯒꯤ ꯃꯤꯡ ꯔꯤꯛꯁꯟ ꯔꯨꯝ ꯅꯝꯕꯔ 32 ꯀꯣꯛ ꯃꯆꯥꯗꯨ ꯁꯤꯖꯤꯟꯅꯔꯒ ꯍꯧꯈ꯭ꯔꯕ ꯋꯥꯔꯤ ꯃꯇꯦꯛ ꯑꯃ ꯅꯤꯡꯁꯤꯡꯅꯕ ꯍꯣꯠꯅꯧ ꯌꯦꯛꯅꯕ ꯃꯤꯗ ꯋꯥ ꯉꯥꯡꯕ ꯑꯩ ꯍꯩꯅꯗꯦ ꯅꯪꯅ ꯍꯧꯗꯣꯛꯑꯝꯕ ꯒꯦꯝꯅꯤ ꯃꯇꯝ ꯀꯨꯏꯅ ꯑꯩꯅ ꯂꯣꯠꯇꯨꯅ ꯂꯩꯔꯨꯕꯅ ꯒꯦꯝ ꯍꯧꯔꯕꯁꯨ ꯂꯣꯏꯁꯤꯟꯐꯝ ꯈꯪꯗ ꯏꯆꯥꯏ ꯆꯥꯏꯅ ꯂꯩꯕꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯥꯛꯏ ꯒꯦꯝ ꯁꯥꯟꯅꯅꯕ ꯅꯪ ꯔꯦꯗꯤ ꯂꯩꯔꯣ ꯒꯦꯝꯁꯤꯒꯤ ꯄꯣꯟꯊꯥꯅ ꯊꯋꯥꯏꯁꯦ ꯂꯥꯛꯅꯁꯤ ꯅꯪꯅ ꯉꯝꯃꯦ ꯑꯩꯒꯤ ꯊꯋꯥꯏ ꯂꯥꯛꯎ ꯑꯩꯅ ꯉꯝꯃꯤ ꯅꯪꯒꯤ ꯊꯋꯥꯏ ꯂꯥꯛꯀꯅꯤ ꯋꯥꯗꯨ ꯍꯥꯏꯒꯗꯕ ꯍꯥꯏꯔꯝꯂꯒ ꯔꯨꯝꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯂꯟꯆꯦꯟꯕ ꯅꯨꯄꯥꯗꯨꯅ ꯆꯠꯈꯤꯕꯒ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯛꯏ ꯔꯨꯝ ꯅꯝꯕꯔ 32 ꯔꯨꯝ ꯅꯝꯕꯔ 32ꯇꯪ ꯄꯟꯕꯗ ꯂꯟꯆꯦꯟꯕ ꯀꯔꯤꯅꯣ ꯑꯃ ꯅꯤꯡꯁꯤꯡꯂꯛꯏ ꯑꯍꯤꯡꯗꯨꯗ ꯊꯦꯡꯅꯈꯤꯕꯗꯣ ꯅꯪ ꯋꯥꯗꯨ ꯍꯥꯏꯔꯒ ꯍꯧꯈ꯭ꯔꯕ ꯋꯥꯔꯤ ꯃꯇꯦꯛ ꯑꯃ ꯇꯞꯅ ꯅꯤꯡꯁꯤꯡꯂꯛꯏ ꯄꯨꯡꯗꯨ ꯐꯅ ꯊꯦꯡꯂꯕꯁꯨ ꯍꯣꯇꯦꯜꯗꯨꯗ ꯃꯤ ꯅꯧꯅ ꯊꯨꯡꯕ ꯑꯣꯏꯕꯅ ꯂꯟꯆꯦꯟꯕ ꯇꯨꯝꯕ ꯀꯥꯎꯕ ꯃꯈꯩ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ ꯔꯤꯁꯦꯞꯁꯟꯗ ꯆꯪꯂꯒ ꯍꯧꯖꯤꯛ ꯑꯅꯧꯕ ꯃꯤ ꯑꯃ ꯊꯨꯡꯈꯤꯕꯗꯣ ꯔꯨꯝ ꯅꯝꯕꯔ ꯀꯌꯥꯅꯣ ꯁꯔ 32ꯅꯤ ꯂꯟꯆꯦꯟ ꯃꯊꯛ ꯀꯥꯔꯛꯇꯨꯅ ꯔꯨꯝ ꯅꯝꯕꯔꯗꯨ ꯊꯤꯔ ꯆꯪꯂꯛꯏ ꯃꯥꯅ ꯊꯣꯡꯗꯣ ꯍꯦꯛ ꯍꯥꯡꯒꯦ ꯇꯧꯕꯒ ꯃꯅꯨꯡꯗ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯇꯥꯔꯛꯏ ꯍꯧꯖꯤꯛ ꯑꯩ ꯃꯥꯏꯀꯩ ꯈꯨꯗꯤꯡꯒꯤ ꯄꯨꯂꯤꯁꯅ ꯊꯤꯔꯤꯕꯅꯤ ꯏꯁꯥꯗꯁꯨ ꯌꯥꯝꯂꯕ ꯗ꯭ꯔꯛꯁ ꯌꯥꯎꯔꯤ ꯁꯤꯗ ꯑꯩ ꯀꯌꯥꯝ ꯀꯨꯏꯅ ꯍꯣꯇꯦꯜꯁꯤꯗ ꯂꯣꯠꯈꯣ ꯍꯥꯏꯕꯅꯣ ꯑꯗꯨꯗ ꯈꯪꯗꯦ ꯎꯄꯥꯏ ꯑꯃ ꯇꯧꯔꯒ ꯑꯩꯕꯨ ꯍꯣꯇꯦꯜꯁꯤꯗꯒꯤ ꯌꯥꯝ ꯊꯨꯅ ꯂꯧꯔꯨ ꯂꯥꯎ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯂꯟꯆꯦꯟꯕ ꯔꯨꯝꯒꯤ ꯊꯣꯡꯗꯨ ꯍꯥꯡꯗꯨꯅ ꯃꯈꯥꯗ ꯀꯨꯝꯊꯔꯛꯂꯤ ꯃꯥꯅ ꯀꯨꯝꯊꯔꯛꯄꯒ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯑꯃ ꯆꯪꯉꯛꯇꯨꯅ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦꯕ ꯍꯧꯖꯤꯛ ꯁꯣꯝꯗ ꯅꯨꯄꯥ ꯑꯃ ꯆꯪꯈ꯭ꯔꯦꯅ ꯍꯥꯏꯕ ꯄꯥꯎ ꯐꯪꯕ ꯃꯥ ꯀꯔꯥꯏ ꯂꯩ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯃꯨꯗ꯭ꯔꯦ ꯂꯟꯆꯦꯟꯕ ꯍꯥꯏꯗꯣꯛꯅꯤꯡꯂꯤꯕ ꯋꯥꯗꯣ ꯐꯠ ꯍꯥꯏꯗꯣꯔꯛꯏ ꯔꯨꯝ ꯅꯝꯕꯔ 32 ꯔꯨꯝꯗꯨ ꯍꯥꯏꯈꯤꯕꯒ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯂꯣꯏꯅꯅ ꯀꯟꯁꯇꯦꯕꯜꯁꯤꯡꯗꯨ ꯊꯨꯅ ꯆꯠꯈꯤꯗꯨꯅ ꯅꯨꯄꯥꯗꯨꯕꯨ ꯈꯨꯗꯨꯝ ꯆꯜꯂꯒ ꯃꯈꯥꯗ ꯄꯨꯊꯔꯛꯂꯤ ꯀꯣꯟꯁꯇꯦꯕꯜ ꯑꯃꯅ ꯃꯈꯨꯠꯇ ꯕꯦꯒ ꯑꯃ ꯄꯥꯏꯗꯨꯅ ꯀꯨꯝꯂꯛꯄ ꯎꯕꯗ ꯂꯟꯆꯦꯟꯕꯅ ꯕꯦꯒꯁꯤ ꯀꯔꯤ ꯌꯥꯎꯒꯦ ꯀꯟꯁꯇꯦꯕꯜ ꯅꯨꯄꯥꯗꯣ ꯃꯥꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔꯗꯨꯗ ꯌꯦꯡꯂꯛꯏ ꯌꯦꯡꯍꯜꯂꯣ ꯍꯥꯏꯕꯒꯨꯝꯅ ꯃꯀꯣꯛ ꯅꯣꯝꯂꯛꯏ ꯅꯨꯄꯥꯗꯨꯅ ꯕꯦꯒꯀꯤ ꯆꯦꯟꯗꯣ ꯍꯥꯡꯂꯒ ꯌꯦꯡꯉꯤ ꯌꯥꯎꯔꯤꯕ ꯍꯦꯔꯣꯏꯟꯁꯤꯡꯗꯨ ꯎꯕꯗ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ ꯍꯣꯇꯦꯜꯁꯤꯗ ꯆꯦꯛ ꯇꯧꯗꯅ ꯃꯤ ꯂꯩꯍꯜꯂꯝꯃꯤꯁꯦ ꯀꯅꯥꯅꯅꯣ ꯂꯩꯔꯤꯕ ꯁ꯭ꯇꯥꯐꯁꯤꯡꯗꯨ ꯑꯃꯅ ꯑꯃꯗ ꯌꯦꯡꯅꯔꯒ ꯂꯩꯔꯤ ꯑꯣꯐꯤꯁꯔ ꯑꯗꯨꯁꯨ ꯂꯟꯆꯦꯟꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯍꯧꯈ꯭ꯔꯦ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯆꯦꯛ ꯐꯖꯅ ꯇꯧꯕꯤꯌꯨ ꯉꯁꯤ ꯁꯣꯝꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯗꯨꯅ ꯃꯥꯕꯨ ꯑꯩꯒꯤ ꯈꯨꯠꯇ ꯁꯤꯟꯅꯕꯤꯕꯒꯤꯗꯃꯛ ꯑꯗꯣꯝꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯋꯥꯍꯩꯗꯨ ꯍꯥꯏꯈꯤꯕꯒ ꯅꯨꯄꯥꯗꯨꯅ ꯂꯟꯆꯦꯟꯕꯗ ꯌꯦꯡꯉꯛꯈꯤꯕ ꯃꯤꯠꯌꯦꯡꯗꯣ ꯂꯟꯆꯦꯟꯕꯁꯨ ꯎꯏ ꯑꯗꯨꯕꯨ ꯀꯩꯁꯨ ꯈꯟꯗ ꯑꯣꯐꯤꯁꯔ ꯑꯗꯨ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯈ꯭ꯔꯦ ꯍꯧꯈ꯭ꯔꯕ ꯋꯥꯔꯤ ꯃꯇꯦꯛ ꯅꯤꯡꯁꯤꯡꯂꯨꯕꯗ ꯂꯟꯆꯦꯟꯕ ꯅꯨꯄꯥꯗꯨꯒꯤ ꯁꯛꯇꯝꯗꯨ ꯁꯨꯝ ꯂꯥꯛꯁꯤꯜꯂꯛꯏ ꯅꯨꯃꯤꯠꯇꯨꯗ ꯅꯪꯕꯨ ꯑꯩꯅ ꯐꯥꯍꯟꯈꯤ ꯍꯥꯏꯅ ꯑꯩꯒꯤ ꯃꯥꯏꯀꯩꯗ ꯂꯦꯞꯇꯨꯅ ꯑꯩꯕꯨ ꯁꯤꯡꯅꯔꯤꯕꯅꯤꯅꯦ ꯀꯨꯏꯅ ꯐꯝꯗꯨꯅ ꯂꯩꯊꯗ꯭ꯔꯦ ꯐꯝꯂꯝꯕꯗꯩ ꯍꯧꯒꯠꯇꯨꯅ ꯃꯈꯥꯗ ꯀꯨꯝꯊꯔꯛꯇꯨꯅ ꯄꯔꯦꯡ ꯁꯥꯅ ꯈꯥꯝꯂꯤꯕ ꯒꯥꯔꯤꯗꯨꯗ ꯀꯥꯔꯒ ꯃꯌꯨꯝꯗ ꯂꯥꯛꯏ ꯁꯨꯃꯥꯡꯗ ꯃꯃꯥꯒ ꯃꯄꯥꯒ ꯂꯩꯔꯤꯕꯗꯣ ꯍꯟꯅ ꯌꯦꯡꯂꯝꯗ ꯃꯥꯒꯤ ꯀꯥꯗ ꯆꯪꯉꯛꯇꯨꯅ ꯒꯤꯠ ꯂꯥꯎꯅ ꯐꯝꯊꯩ ꯁꯣꯐꯥꯗ ꯅꯥꯀꯟꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯕ ꯅꯨꯄꯤꯗꯨꯗ ꯌꯦꯡꯂꯒ ꯄꯥꯈꯠꯂ ꯃꯆꯤꯟꯗ ꯁꯣꯜꯂꯛꯏ
ꯑꯩꯅ ꯇꯧꯔꯨꯕ ꯑꯐꯕ ꯊꯕꯛ ꯑꯃꯅ ꯉꯁꯤꯗꯤ ꯑꯩꯒꯤ ꯌꯦꯛꯅꯕ ꯌꯥꯝꯒꯗꯧꯔꯤ ꯑꯩꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡꯗ ꯃꯥꯅ ꯁꯦꯟꯅꯔꯛꯄꯗ ꯅꯪꯒꯤ ꯈꯣꯡꯊꯥꯡꯁꯨ ꯁꯦꯟꯅꯈꯤꯗ꯭ꯔꯥ ꯈꯟꯅ ꯍꯧꯖꯤꯛꯇꯒꯤ ꯃꯤꯄꯥꯏꯕ ꯍꯧꯔꯤ ꯑꯩꯒꯤ ꯂꯝꯕꯥ ꯄꯥꯕꯗ ꯃꯥꯅ ꯉꯝꯂꯛꯇ꯭ꯔꯕꯁꯨ ꯁꯣꯜꯂꯕꯤ ꯅꯪꯕు ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯈꯤꯗ꯭ꯔꯥ ꯍꯥꯏꯅ ꯑꯩ ꯌꯥꯝ ꯆꯤꯡꯅꯔꯤ ꯃꯥꯒ ꯂꯝꯕꯥ ꯄꯥꯒꯅꯤ ꯈꯟꯕꯗ ꯀꯤꯅ ꯆꯣꯡꯂꯤꯕ ꯃꯤꯍꯨꯜ ꯅꯠꯇꯦ ꯑꯩꯅ ꯆꯣꯡꯂꯤꯕꯁꯦ ꯅꯪꯕꯨ ꯏꯐꯝꯗꯒꯤ ꯃꯥꯅ ꯁꯦꯠꯇꯨꯅ ꯄꯨꯈꯤꯗ꯭ꯔꯥ ꯈꯟꯕꯒꯤ ꯀꯤꯅ ꯆꯣꯡꯕ ꯃꯤꯍꯨꯜꯅꯤ ꯑꯩꯅ ꯍꯧꯖꯤꯛ ꯆꯣꯡꯂꯤꯕ ꯃꯤꯍꯨꯜꯁꯦ ꯋꯥꯗꯨ ꯍꯥꯏꯈ꯭ꯔꯕ ꯇꯨꯡ ꯃꯀꯣꯛꯇꯨ ꯐꯠ ꯍꯥꯏꯗꯨꯅ ꯃꯃꯤꯠ ꯑꯅꯤꯗꯣ ꯏꯃꯨ ꯉꯥꯡꯅ ꯁꯣꯜꯂꯛꯏ ꯅꯠꯇꯦ ꯅꯪꯕꯨ ꯏꯐꯝꯗꯒꯤ ꯀꯅꯥꯅꯁꯨ ꯁꯦꯠꯇꯨꯅ ꯄꯨꯍꯜꯂꯣꯏ ꯅꯪꯕꯨ ꯄꯨꯒꯦ ꯈꯜꯂꯛꯄ ꯃꯤꯀꯨꯞꯇ ꯃꯥꯅ ꯍꯥꯏꯔꯝꯕ ꯊꯋꯥꯏꯅ ꯄꯟꯊꯥ ꯑꯣꯏꯕ ꯍꯥꯏꯕꯗꯨꯅꯤ ꯌꯦꯛꯅꯕꯨ ꯎꯔꯒ ꯄꯟꯊꯒꯗꯕ ꯅꯠꯇꯦ ꯌꯦꯛꯅꯕꯨ ꯎꯔꯒ ꯍꯦꯟꯅ ꯊꯧꯅꯥ ꯂꯩꯅ ꯆꯣꯡꯁꯤꯟꯒꯗꯕꯅꯤ ꯉꯝꯒꯅꯤ ꯑꯩꯅ ꯅꯪꯕꯨ ꯁꯣꯏꯍꯜꯂꯣꯏ ꯑꯩꯅ ꯅꯣꯏꯕꯨ ꯋꯥꯖꯕꯅꯤ ꯃꯥꯅ ꯁꯦꯟꯅꯍꯧꯗꯕ ꯃꯤꯀꯨꯞꯇ मागी इमुंगबु सोइखिद्रे हाइना पाखतजबनी मंगोंदा ताइनबो ngamdraga सोलबी मागी थवाई ओइबी सिदा ताइनगद्रा हाइना असुम फमदुना नुबीदुदा येंगलंबदै तपना हगतुना तुमलिबा लिंगजेलगी नाकंदा फमथरक्तुना मराइबक अदा तपना नाथबिदुना थोय ताब्रो नुमिदांग वाइरम ओइरे अदुम तुम लेरदी अमुक नारकपु तारे हगलोसे लिंगजेल तुमलंबदै नुपादुना मकोकता थेंगलकपदा मिकप थोरक्तुना दासा नुंथिलदा गैगी तुमसिलिनु नंगबो अमुक सोइदना नारकनेबा फमलंबदै हगोतुना लंजेनबगी लिंगजुंना ngathai फोन येंगा लेरंबनी अदुदा तुमथाकिबा खंगौद्रे लंजेनबा मखुतु हाइफे थांगलगा लिंगजेलदा कोनबी विंटरदने नुंथिल तुमसिनबसे याम नागनबनी नंगदि नसासु फते हयंगदि तुमसिनगनुको तुमरोय हाइबगो मकोक तमना नोमलई लंजेनबसु ngahak tumi leiraga tabro dasa wa haige tai kaino hayo hayingdaine mapan thokpa yadrako nangna fana chatningba leiraso aiga chatgadabani aige yaba yawdana nang mapan thokpa yade lingzel lanjenbada nga tharamba masada haife lingduna yenglei aina haise nang taiko yumdagi mapan thokpa yade dacha nang kidorage nasa nungai tamra namai na mitsu imak maksele aike so tawdida aina haiba nang mapan thokpa yade haibado nangdu natana imasu babaso ichalso kanamta aige yaba yawdana mapan thokpa yade dasa lanchen manapiduda yenglaga hana kolamba changlagi ka hena chena konsilaklaga tanikpa khonjelda hairi nangdu natana imungsida leiriba mi amata mangba yaba nate aina kupna senaduna so noina su cheksingadabani nangbu ifamdagi munna pokini aduna aigi mit mangdagi nang lapa yade lamhenbi oigano aina haiba yaw aigi mit mangdagi nang mangkino hana yeknaba leitrabaso hawjikti aigi yeknaba yami aingonda tainaba ngamdraga nangonda tainakrabadi ayam pakhale mikup ama phawba nangbu ifamdagi lapna thamba ai kizare